ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯂꯥꯛꯆꯅꯤꯡꯕ ꯃꯐꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯂꯦꯛꯇꯦꯗ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯈꯣꯏ ꯑꯣꯃꯣꯔꯗꯤ ꯑꯝꯇ ꯅꯠꯇꯦ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯒꯗꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯁꯤ ꯊꯥꯗꯣꯛꯑ ꯆꯠꯈꯤꯗꯕ ꯉꯥꯛꯇꯅꯤ ꯇꯨꯡꯒꯤ ꯂꯥꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯗꯩꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯏꯂꯦꯛꯇꯦꯗ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯚꯣꯏꯁꯁꯤ ꯑꯝꯇ ꯇꯥꯗꯕ ꯑꯩꯈꯣꯏ ꯑꯣꯐꯀꯣꯔꯁ ꯑꯣꯟꯂꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯁꯤ ꯑꯦꯁ ꯑꯣꯁꯤꯡ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯔꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯚꯣꯏꯁꯁꯦ ꯇꯥꯗꯕꯅꯤ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯈꯟꯅꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ 2027ꯗ ꯏꯂꯦꯛꯁꯟ ꯅꯛꯁꯜꯂꯦ ꯏꯂꯦꯛꯁꯟꯒꯤ ꯁꯤꯗ ꯃꯨꯠꯁꯤꯗ ꯑꯗꯨꯝ ꯍꯧꯖꯤꯛ ꯂꯩꯅꯔꯕ꯭ꯔꯥ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯁꯦꯟꯁꯁ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯄꯣꯠꯅꯤ ꯑꯗꯣ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕ ꯏꯂꯦꯛꯇꯦꯗꯁꯤꯡꯁꯤꯒꯤ ꯃꯈꯣꯏꯒꯤ ꯑꯣꯄꯤꯅꯤꯌꯟ ꯑꯣꯏꯕ ꯌꯥꯏ ꯀꯔꯤ ꯑꯣꯏꯕ ꯌꯥꯏ ꯃꯐꯝꯁꯦ ꯑꯃꯠꯇ ꯄꯨꯊꯣꯛꯇꯕꯒꯤ ꯃꯃꯤ ꯇꯥꯏ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗꯤ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯏꯔꯝꯗꯝ ꯁꯤꯗꯩꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡꯁꯦ ꯃꯍꯥꯛꯀꯤ ꯀꯦꯟꯗ꯭ꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯚꯣꯠ ꯈꯣꯝꯕ ꯃꯇꯝꯗ ꯑꯩꯕꯨ ꯄꯥꯎꯈꯣꯜꯂꯣꯏ ꯑꯣꯏꯍꯟꯕꯤꯌꯨ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯐꯕ ꯊꯕꯛ ꯇꯧꯒꯦ ꯑꯩꯒꯤ ꯖꯥꯇꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯇꯧꯒꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯋꯥꯁꯛꯑꯒ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯃꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯊꯕꯛ ꯇꯧꯗꯅ ꯂꯩꯕ ꯍꯥꯏꯁꯦ ꯃꯈꯣꯏꯒꯤ ꯃꯊꯧ ꯃꯁꯛ ꯈꯪꯗꯕ ꯀꯧꯋꯦꯕ ꯃꯊꯧ ꯃꯁꯛ ꯈꯪꯒꯗꯕꯅꯦꯕ ꯑꯩꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯏꯔꯝꯗꯝ ꯆꯥꯎꯈꯠꯅꯕ ꯑꯩꯒꯤ ꯀꯦꯟꯗ꯭ꯔ ꯆꯥꯎꯈꯠꯅꯕ ꯑꯩꯒꯤ ꯏꯖꯥꯇꯤ ꯆꯥꯎꯈꯠꯅꯕ ꯇꯨꯡꯒꯤ ꯃꯤꯔꯣꯟꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯇꯨꯡꯒꯤ ꯃꯤꯔꯣꯟꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯣꯛꯑꯝꯃꯤꯕ ꯏꯆꯥ ꯏꯁꯨꯁꯤꯡ ꯑꯁꯤꯅ ꯍꯌꯦꯡ ꯂꯩꯍꯧꯕꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯩꯅꯅꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯃꯊꯧꯅꯦꯕ ꯂꯩꯉꯥꯛꯅ ꯃꯗꯨ ꯈꯟꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯄꯤꯄꯜꯅ ꯄꯥꯝꯃꯤꯕꯁꯦ ꯂꯩꯉꯥꯛꯅ ꯃꯗꯨ ꯑꯩꯈꯣꯏ ꯊꯪꯅꯕ ꯁ꯭ꯇꯦꯠꯇ ꯌꯦꯡꯁꯤ ꯅꯥꯒꯥꯂꯦꯟꯗ ꯄꯤꯄꯜꯅ ꯄꯥꯝꯕꯗꯣ ꯅꯥꯒꯥꯂꯦꯟꯒꯤ ꯒꯃꯦꯟꯅ ꯇꯧꯋꯦꯕ ꯃꯤꯖꯣꯔꯥꯝꯗ ꯌꯦꯡꯁꯤ ꯃꯤꯖꯣꯔꯥꯝꯒꯤ ꯄꯤꯄꯜꯅ ꯄꯥꯝꯕꯗꯣ ꯃꯤꯖꯣꯔꯥꯝ ꯒꯃꯦꯟꯅ ꯇꯧꯋꯦꯕ ꯑꯗꯨꯗꯤ ꯊꯪꯅꯕ ꯁ꯭ꯇꯦꯠ ꯑꯁꯥꯝꯗ ꯌꯦꯡꯉꯣ ꯉꯁꯤꯒꯤ ꯀꯔꯞꯁꯟ ꯐ꯭ꯔꯤ ꯑꯣꯏꯈꯠꯂꯦ ꯂꯧꯃꯤꯁꯤꯡꯗ ꯐꯪꯉꯤꯕ ꯇꯧꯔꯤꯕ ꯃꯤꯌꯥꯝꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯊꯪꯅꯕ ꯁ꯭ꯇꯦꯠ ꯐꯔꯦ ꯏꯟꯗꯤꯌꯥꯒꯤ ꯅꯠꯇ꯭ꯔꯒ ꯃꯥꯂꯦꯝꯒꯤꯗꯣ ꯌꯦꯡꯗ꯭ꯔꯒꯁꯨ ꯊꯪꯅꯕ ꯁ꯭ꯇꯦꯠꯁꯤꯡꯁꯤꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯃꯁꯤ ꯌꯦꯡꯉꯒ ꯄꯨꯔꯒ ꯆꯠꯃꯤꯟꯅꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯐꯕꯗꯤ ꯑꯩꯈꯣꯏ ꯃꯇꯧ ꯇꯝꯕꯗ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯐꯠꯇꯕꯗ ꯃꯇꯧ ꯇꯝꯕꯗꯤ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯑꯐꯕꯗ ꯃꯇꯧ ꯇꯝꯒꯗꯕꯅꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯒꯗꯤ ꯂꯩꯕꯥꯛꯁꯤꯒꯤ ꯆꯥꯎꯈꯠꯅꯕ ꯂꯩꯕꯥꯛꯁꯤꯒꯤ ꯐꯅꯅꯕ ꯑꯐꯕ ꯊꯕꯛ ꯉꯥꯛꯇ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨꯅꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯍꯥꯏꯔꯤꯁꯦ ꯃꯁꯤꯗꯩꯁꯤꯗ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡꯅ ꯃꯁꯤ ꯇꯤꯟ ꯌꯣꯠꯊꯔꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯩꯕꯥꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯁꯦ ꯇꯧꯗꯕꯗꯒꯤ ꯃꯤꯌꯥꯝꯅ ꯂꯥꯎꯔꯛꯄꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯈꯟꯖꯒꯗꯕꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ